Borana Yomduna Leiramba IED, Mortar, Hand Granade Yaona Khutlai kaya Phagatkhre. Imphal East District ki manung chanba Yanganpokpi Police Station ki manung channa leiba Saijang Laiching haina khangnaba mafam amadagi 4 Mahar Regiment ki Special Dog yauba team amadi Yanganpokpi Police ki apunba team amana ngasi thiba humbagi thabak chothabada yamlaba khutsu Khutlai kaya Phagatpangamkhre. Ngasi ayuk pung 6 tagi pung 10 minute 15 khara henlakpa aduai faubada akaknaba pawa mafangbadagi thiba humbagi thabak adu chathaki. Ayuk anganbadagi hauduna 4 Mahar Regiment ki hai singlaba hui yauna chingnaba mafam singda thi humbagi thabak chathabada laibak manungda Borana yomba potlam khara leiramba thengnakhibani. Borana yomlam liba adu lauthokuna yenglubada Khutlai sing adu yauramkhibani hairi. Bora manungda yauram laba Phagatlaba Khutlai sing adu Yanganpokpi Police Station da puthoktuna paumi singi mamangda utkhi. Phagatlaba Khutlai sing adudi 22 rifle ama 51mm mortar mari 9mm pistol magazine ama number 36 ki hand grenade nipal 12 bore gi double barrel rifle ama IED ani stun grenade manga tear smoke grenade tara tear chili grenade ama charger yauna baufang walkie talkie ani tube launching mari 12 bore gi maru round ani 9mm gi maru tara 7.62mm maru humfuni hairi. Amaramda Yanganpokpi Police ki maikaidagi FIR amasu register tawkhre hairi.